Status ida mapung faba peace puraknabagi damak laingakna lokhalakpa khongthangi sarukama oina Chief Minister Khemchand na Kuki-Zo Council gi luchingba singa Guwahati da hayeng unagadari khongthang sigi damak Manipur thugaiduna tonganba Union Territory taliba Kuki-Zo Council KZC gi President Thangleta Chief Minister gi Secretary Nailin Talent na chepau pikre Loinana wari shanaba sida council asigi mihut sing yaungnaba chepau aduna khanghale Kuki-Zo Council KZC ga unabagi chepau asi March 18 Chief Minister gi Secretary Talent na khudyak piduna thakibani adubu haidiba chepau asi ngasi social media da viral oirakpani Ningsing bayabadi kumjali sing aniga kulgu humdoi gi May 3 dagi thokliba hatna sunabagi irang asi loishinduna Peace Puraknaba Ministry of Home Affairs na Sinduna Kuki Amadi Mitai CSO Singi Marakta Tengkhang Kaya da Wari Shanaba Laikrabane Wari Shanabagi Khongthang Kaya ama Mai Paikhatlabasu Ngasi Fauba Peace Purakpa Ngamdabagi Mathakta Kuki Singna National Highway Thingkibadagi Mitai Furupna Chatpa Ngamdana Lerakibani